Leibag asida haukiba pung kunmari gi manungda COVID-19 gi anoba case chamaga ama lakhibaga loinana apunba active case masing lising taret ka chaniga homfumari da leire ngarang fawbada COVID-19 anaba mioi tara mathoi laikhidabaga loinana laikhidaba mi gi masing chamaga nipan yaukre pung kunmari asida COVID gi mioi chatru kamarfu mapan fagalaktuna discharge tawkhibaga loinana haujik fawbada leibag asida COVID-19 dagi mioi lising Tara humdoiga chatruka mari fagalatuna discharge tawkre haire leibag asigi state singi manungda Kerala apunba active case lising amaga chamriga kuntra humdoi laiduna active case kwaidagi yamna leiba state oire Gujarat na active case lising amaga chamriga nifumathoi laiduna anisuba amade West Bengal na active case chatret ka nifunithoi laiduna ahum subada leire amaromda state asigi oina ngarangi numita COVID-19 gi positive case manga thengna khibaga loinana haujik fawbada positive case tara humdoi sukre ngarang mioi tara manga COVID-19 test tawbada mioi manga positive oiram khibani haire